Manipur amadi awang nongpo ki apunbagi saktam thugaina ba hotnai amadi Manipur gi issue da ngahak laitana chak theli haiba wafam da Mizoram gi Chief Minister Zoramthanga gi metam Sagolband gi khoishaunaraba biyamna miyam mamang da mai thaduna protest tawkhre yamlaba miyam na Zoramthanga gi metam Sagolband moirang lairakta mai thaki khongjang adu da saruk yakibi Sagolband constituency progressive committee gi member RK Sashilata na hai July 15 da Mizoram gi CM Zoramthanga yauna Mizoram da chatkiba rally adu masagi state natana Manipur gi issue da saruk yaduna Manipur thugai na basilaba adu yaning da ba phongdoktuna khongjang ase junction bane mak da makata na hai Northeast ki reason hai basi seven sister na punba fazaba unity bane Manipur machet ta na thugai ba hai basi seven sister gi fazaba unity thugai bane masagi state natana Manipur da thokli ba issue se da khut thingjanduna Manipur machet ta na kai na basilaba ase Sagolband kendra gi miyam na kan bamong da condemn tawi mi ahum da giram da mase thokli ba thodok seng ase Zoramthanga gi makhut yawi hai basi ngarang Mizoram da chatkiba rally du da saruk yakhiba du na takle haike tungda pen da ba kholau kaya su lauki Mizoram gi narco terrorist leader hai ke aide narco terrorist leader Zoramthanga na magi step na tabida magi aigi akoi gi Manipur da tawri ba issue si gi da ma ka to gi rally da participate tawri bano masigi thong se akoi SCPC na yaning de ha ba gi Effigy mai hazabani akoi gi Manipur North East ki region ha ba si 7-6 na migi step tare na plug phasaga ba unity wa ba phasaga ba North East ki 7-6 na lejari ba si mana ka to gi mache ta na thukai ka dori bano mate akoi chura yaning de Manipur mana mache ta na thukai ba 7-6 ki phasaga ba unity to mana thukai ba na tro adu oi batar ba di Zoramthanga se cookie terrorist leader de ha ba sa akoi mayam na haininge we strongly condemn of his dirty behavior akoi chura yaning de ma yaroi aduga Manipur mana haugiba megi de thi de gi haugiba imai ben isai sa men mayam amana tobom sabong khangdana sabam dakong khangdana lebam sabong khangdana leliba mayam mo tamthi na miot mi nei tawdana hat liba mai thari ba mayam se magi makhune mana leader oi bane matudi mana thazalak ban natro singu ki ka dobigi lakpham tokpage mana yabagi natro kadoi na doi tadi ma ka dobigi ma rally sa patak dobigi yauri akhoi Manipur thugai na bahona bani Manipur thugai ba nate phasa khra ba 7-6 have not is reason gi lady ba se mang na thugai bane aduna mahaki his we don't want his dirty behavior just we strongly condemn of his aina hazik leijariba mafam ase Sagolband moirang lerak machindani haukiba me humdagi iram da masida kanglup ani gi thokliba thodok asida Mizoram gi Chief Minister oiriba Zoramthanga na state asida thokliba thodok sibu khangdana makut thingzalaktuna ngarang 25 July da Mizoram da chakhiba rally edu da Chief akoi gi Manipur gi Chief Minister oiriba sibu yamna pen da ba mawong da adagi hiding da ba wahai mawong da wahai wata phajada ba kaya sizaduna masamak yauna rally chakhiba dubu Sagolband kendra gi miyamna numpen da ba nungai ta ba phongdok to ngasi Sagolband gi miyamna khoisaunar ba miyamna tholok to ngasi Zoramthanga gi mitam mai thaduna pen da ba kholau kya su laukhre hiramasi gi matang da video journalist henthoi bagaloina na paudam jeribi sana hemam elite news Sagolband